ngasi phongkhiba tongan manipuri siphongsing amasum thokhiba thawdo wathoksingi maruibi pausing memna thamjagi mapalonggi maruiba paukhra Afghanistan landmine pokhaibada mamaga loinana punna angang manga sirei Afghanistan gi nungsup thangba sarukta leiba Gor province ta mawangi lan singda pokhai hudaba mainama numaiju numita pokhaibada mamaga loinana angang manga Sikhre na provincial police ki spokesman Abu Feda al Badrin tukaba numita phongdokre Thaudo province adugi konung mapan thangba Gorkanda numaiju numiki nungtil thokibani angang sing aduna sanapot manba khulai ma thengna khi amasung khulai du pai duna sanabawraki khanghauduna pokhairakpada mamaga loinana anga manga sikiana badrina phongdoki irai numitigi haujuk phawbra asiguma thaudo ani raksore irai numita nongpok thangba saruk logar province ta mainama pokhaiduna sanabada angang ani siki amasum ani sokhi numit tarani gi mamangda leba si kha thangba Kanda province ta mine pokhai bagi thaudo amada angang mari sokhi Afghanistan asi malem da pokhai driba landmine khwai digi yana leba lebak sing manung da ama oine laune sahi ni phulan matam da pokhai ki daba bomb sing pokhai bada mi maruan angang sing si natragana soinai bu heli hen su paus na makhatana phungdorakli Maka satarak point na to papaw mana Pakistan gi police na Imran Khan sakot pa sing security force na attack tawgi phakre Pakistan ki police na ningthokaba numita Imran Khan ki supporter mayama mathangja numita Islamabad ta court amagi mapanda security personnel sing attack tawkhibagi phakre corruption ki case amaga mari lainana khawrangna ngainarakpa hearing ama yauna hanagi prime minister Khana Lahore dagi thungki maru aiba opposition Pakistan Tehreek-e-Insaf PTI party ki chief Imran Khan ki mathakta lokatpa case masing hengalakli Thangja numitagi hauju phawbada Islamabad fajanba Imran Khan gi supporter masing ningthukaba numita phakiba sing adu tharaga puna samaga maudraga nipan sukre phakiba sing adu gi manungda Khan gi masa nupa thokpa Hasan Niazi su yawi ningthukaba numita phakiba atai miyoi singi akupa marol khudaki oina khangde Thangja numita Islamabad laiba court amagi mapanda Imran Khan gi supporter singna police officer singda petrol bomb sing langsan khi amasum nungna thongki Riot police na makoi bulli seina kan ki amasum tear gas kapki officer yang khairom hena sokhi amasum police checkpoint ama car amasum motorcycle me mais thaki numaiju numita Lahore police na Khan amasum PTI gi worker lising ama hena terrorism gi maral da case lakki Khan gi mathak lokhatpa case masing puna mogdra ka tare sukre search operation manung da Khan gi mayum dagi rifle Kalashnikov Nomai maru marble amasum petrol bomb sing phangki hena su police na claim takhi thangja numita Lahore dagi leba sigi kunung na thungiba Khan khawrang na ngai narakpa corruption case ka mari lainara district court gate sing lepki judicial complex ki mapan hingsa thokpa na mar moiraga jasna Khan bo register amada sahi tawhalaga mayum dhalanki Imran Khan prime minister oiringe matamda phangkiba mamal tang khudangari ama yauna khudol pot sing sakhana kowa state Depository digi mamal hong leiraga mamal tang na amuk yonduna sendong sa khena su magi matakta maral siri tapsa khana digi leiba kudol pot sing yon migi akupa marul phongdok ta bigi dama mamang se gi October third election commission of Pakistan makpo disqualify tawki magna lebak sigi prime minister oiring de phangkiba kudol pot sing yon magi dama criminals law sing gi matakta mabu sairak pinaba election commission na kona district court wakana mathangatki English singa magasama pan go humdra ga mari da phangkiba to sakhana cabinet division and administrative control makhada leiba department amani amasum atai government singa masum state singi head singa masum foreign dignitary singna leiba sigi rulers sing parliamentary sing bureaucrat amasum official singda pirakpa atamba khodol par sing department asida thami Imran Khan mamangsi April thada no confidence vote amada maithibdagi prime minister gi phamdagi loktoki no confidence vote adu Russia China masu Afghanistan gi matangda maana maningtamna foreign policy gi phirep sing lobgi damak mawu target tawnaba US na lusunglaga loktunaba amagi manung sali haina maana maral sikhi prime minister gi phamdagi lokthokraba matung Khana election ngana pangthokna demand tawdunu lakli maana prime minister Shehbaz Sharif na lusung government na si mapandagi pusilakpa government amani haidi adubo prime minister Shehbaz Sharif na parliament ki sahi manga gi tam mapung phabaga sahi asi lusilakpada election pangthokani habigi phireb hongbo leitri hen su pausna phungdorakli makha satharak point na to papawmana Myanmar army na PDF base camp dagi dollar lising ni fuhen bigi kulai sing fagat kre Myanmar gi sagai region gi manung sana laiba
mayung township ta sayol asigi aroi be sarukta Myanmar lanmi gi kalam anina anti junta people's defense force ki base ke mamada re sathabada $dollar lakh mari ga lising humdra ga nipan rongi mamaloi ga da yam labu khusu khulai amadi nomoi maru sing fokat pangam khraina resistance group ki mekedi gi thadorakpa warol amanda phongdorakli PDF ki base ke madu mandalay region ga yumlonana leiriba mayineda PDF battalion mangana function tawduna leiriba maphamni mayidane PDF ki officer ko yena Myanmar naw unaba madhai maphamadura red sa tharakpa matamna junta lanmi gi kalamama lanmi sam henbana sarugyaduna landarakibani makoina landarakpa matamda ke madu gi resistance force nasu akan mawongda lanthengaki Myanmar lanmi gi kalam ani edugi manungda light infantry division maudraga mapanna taying tamthibu mon mihat mepun sathaduna miyoi taraga tere hena aso open nanganki atopa kalam aduna kha thangba mayungda leiba kayayuk yit village landa aduna maphamadu makoina control tawsin kibani ko yena makha tana phongdorakpada ma ki lanmi singna Myanmar lanmi singna sangsilakliba landa adu ngakthonabagi damakta mine bomb explosive kya plan tawduna lanmi singa dur target tawduna phayanki junta lanmi singna makoigi base ke madu yokshilaglaga ni khangmadigi ke madu da leiba khuzu khulai kya angamba sangda atopa village amada hongdokhi dubu yamlaba junta gi lanmi singna thomjilakpana maramoiduna khulai khara hondo ulamba takhena su phongdorakhi makasa tharak poina to papawmna Rahul Gandhi Delhi police na notice thajilakpagi damak Priyanka Gandhi na center lengakta maral sirakre Delhi police na Congress ki lusing Rahul Gandhi ki mathakta notice thajilakpagi damak Priyanka Gandhi ibadra na ngasi center lenga ki mathakta akan mamong attack tarakre thawong adu gi matang na Priyanka Gandhi na hai senja thumja na haraba BJP lenga sina leba simang tak na silak liba si thauram kya da lebak miam na yengduna leire makogi mathakta sabsaba pakhum pibigi matamadu laklagani haiba waphamsu Priyanka na phongdokhi Priyanka Gandhi ki wafam si ngarang numaisa numita Delhi police ki timamana Rahul Gandhi ki mayumda sangsilaktuna Rahul Gandhi na Bharat Joro Yatra manungda nupi kya sexually assault tawki haibigi matang thijinba lakiba dugi matungda ngasi wafam si ngasi phongdorakibani Priyanka Gandhi na Hindi lon thadorakpa Twitter gi lon hai Rahul Gandhi na leba asigi nupi singi kholau pukhatpa Dalit tribal lairaba miyam lomi singmadi naha oiriba miyoi kya paliba lenga asigi astrocyte oiba thawong singdagi kannana laukhiba dugi damak maki mathakta police na notice tharak libra haiba wang thamnakli senja thumja na haraba BJP gi lenga asina leba asi mapung phan mangan takhalakpagi thabak thoram sing ngasisu leba asigi miyam na yengduna leiri punama asigi sabsaba pakhompi na bagi damak Congress na sabsaba matamadu ngaiduna leiri haiba waphamsu Priyanka na phongdokhi Magna Tagalakpa atopa Twitter gi worolamada Uttar Pradesh ta BJP lenga asina lengak paidibi state asida mahairoi nupi masa ama aini yadaba mongda tijing tawbigi damak masa matum da sijakhibigi report adu palladuna lenga asida akan mamaral sirakre media gi advertisement amada UP da criminal tawba miyoi kangbuna khutlingduna leire haiba wapam phongdoki belekhrabani state asida numit khudingi nupi gi mayokta crime tawba thabak thawong kya leptana sathari criminal singaduna akiwi yauduna thauna phana nupi singi matakta miyot minai kya sathari matamadura nupi singi khula UP lengak na tasinadana laithokli haina sumakna maral sirakre Congress na makhatana nga numaisu numit haukiba numit mangani asida ahumlak subu ena Rahul Gandhi gi thongda Delhi police na thong thinduna victim oikraba nupi singadugi pawgi maramda Rahul Gandhi da kyarak hangkiba dubu akan mamong yaningda bapungdok loinana Maki matakta case ama lokhotnaba thaurang tawribadu Congress ki mekedigi yaningda bapungdorakli opposition party ama oiriba Congress na central government da akan be attack tawraduna hai police season aduna mara laitaba miyoi singda harassment piba madi akia kang pokhaliba simak makhoi gi khwaidigi sawa maralni thawang asibu BJP gi mekedigi di police na makhoi gi ain gueba mathawad sumna tawbani haina maral laithokna bokhonari haina su Congress ki mekedigi phongdorakli haina pausna palakli Makasa tharak poina to papaw manamo English aniga taraga tarukta Assam child marriages ki thawang loisilagani CM Himanta Biswa Sharma English aniga taraga tarukki matam Assam child marriages ki thawang sing loisilagani haina Assam gi Chief Minister Himanta Biswa Sharma na phongdokre Chief Minister Himanta Biswa Sharma na ningthokaba numita phongdoki buwapa mamada maki government na English aniga kunga tarukki matamda child marriages ki thawang sing asi loisilagani Congress ki MLA Kamal Kya, Dev,
State Assembly da hanglakhibu wangi pakhum piraduna haikibada maki government na child marriages ki thawong singa si luisina ba serious oiba khongthang sing pekhali aikogi hauzik leidiba government asina child marriages luisina na bagi damakta akan be action lokhatkani aikogi government asina masigi damakta lupa crore sani gi senpam budget ta allocate tawre child marriages ki case khudima ki mayukta lepna ba special advocate ama aikoina appoint tawi hai case asida scenery ba mi khudima adu aikoina convict pi bangami State as the child marriages ki mayok to operations at taba horagani loinana tha ani ahum khudingi oina miyoising phagani makoina helpline number amasu masigi damak hangdokle aikoina case asigi charge sheet samapan dokre logi matungina packet pham thokpa thabak thoram singadu aikoina sapsana packetani magna makhata na haikibada maki government na miyambu child marriages ki thawong asigi matangda bab tana na bohonagani aikogi government na victim oikraba miyoising adu khunda laita hanabagi thabak paikhetani masida maru oina scholarship piba mai masing lemna tamhanba seng lemna pibigi scheme na singba yauri child marriages ki thawong singna aikoina kaidawnung su samthokna balaite aikoina longa na satuna child marriages ki case ta scenery ba miyoising adu ki mathakta akan makhong thang sing lokhatkani hairi haina paw sida palakli amaromdana Prime Minister Narendra Modi na Japan ki Prime Minister Fumio Kishida da Budagi statue ama khudol tamkhre Prime Minister Narendra Modi na Japan ki Prime Minister Fumio Kishida da sa sandal na sa Budagi statue ama khudol tamkhre hena official report ama gi matungina phongdorakli Japan ki Prime Minister Fumio Kishida da khudol tamkhra statue du asyengba sa sandal na sabani India gi haisinglaba craftsman amana ningthijana haklaga traditional oiba design amad statue du sakhibani budagi statue du bodi u amagi makhada dayana phammaga leibigi saktamna sabani dayana mudra maruina mudragi dhyan tauba aphaba and puning singsinba madi mapung phaba spiritual phangbi niti eduni Gautam Buddha budi trigi makhada phamlaga dhyan taukhibasi mudra dagi hawkhibani masigi matung tarakpada maakna aran khubam phangkhibani budigi uadu su ningthijana hakpagi saktam yauri mawut zali box na murti edu bo hakli Indian culture gi oina kadam wood asi yamna aphaba asibat phangba mo oina launari bani sa sandal da hakpagi thawong singa si ariba matam dagi satna duna lakpa thawong amasu oidi hawkhiba sei sakya gi mamang dagi hauraga Karnataka dagi thawong adu adumak sathaduna laklabani Makhut masa haiba miyoisingna manam nungsirab sa sandal dagi asiguma makhalgi murti amadi decorative oiba item kya ma semduna lakhi sa sandal u as India gi oina haujaba akhanaba makhalgi atangbu u makhalamani masi hawkiba sai kya gi matam sida India gi culture da maru oiba ama oiduna sulakhi loinana malem gi oina su khwairi gi mamal tang u makhalama oiduna launari India gi sa sandal u asi Ayurveda da khwairi gi senglaba ama oina su launari bani sa sandal gi powder amadi thawna singba hidak langthak kya amada su sejinaduna lakli u makhal asi tungan lam kya amada sejinabada kanaba makhal gi uhori sa sandal asi manam nungsiba guloinana yamna nanba makhal gi uni masi thoidok hendona murti na singba hakpara su sejinaba makhal gi uni Karnataka da malem gi na khwaidi gi farba sa sandal hobu umang lairibani haiden su pawsida makhatana pali loshilak poina topa pawmana Nepal gi Prime Minister Puspa Kamal Dahal Board of Confidence ta mai pakre Nepal ki Prime Minister Puspa Kamal Dahal tanda Parliament Board of Confidence mai pakre hen so official report amagi matungina phongdorakli Nepal da anabu government sem ki tha ahum gi matam gi manung da anirak suboina for state adu pangthokibani Prime Minister Prasandana Nepal gi members saniga humdraga manga leiba house ta samaga humdraga niti phangduna mai pakhi adu atopa lawmaker mark go mapana maki mayokta vote pikhi aduga amana vote hadaba yaukide Nepali Congress CPN Maui Center Rashtriya Sawantata Party amasum Janata Samjawadi Party Nepal CPN's Unified Socialist Loktantrik Samjawadi Party Nepal Janamat Party Nagari Unmukti Party Rashtriya Jan Morcha amadi Am Janata Party na maki favor vote pikhi CPN UML amadi Rashtriya Prajanta Party na sumaki mayokta vote pikhi
नेपाल की वॉकर पीजेंट पार्टी की बोट थदाबदु याखिदे नुवाइज नुमिता प्रशांतन फोंदोखिबदा वाफम अमदा हाउस ऑफ रिप्रेजेंटेटिव न लौगदोरिबा बोट अदुदा माइ पाकन हेन फोंदोखि हौजे हौजे मसागी सै हुमफुगा निपान सुरबा प्रशांतना पार्टी तरेट की अलायंस असिदा पार्टी अनि राष्ट्रीय प्रजांता पार्टी अमदी CPN UML na government gi support tawwa hanokhipadagi vote of confidence adu pangthoknaba taksilakibani prasanda gi mekedi Nepali Congress ki leader oidiba Ramchandra Paudel bu president gi post adu gi damakta ayaba pinaba taksinkiba adu makna yakidi prasanda levasi gi prime minister oina December thada wasak lawkhibani January 10 da pangthokiba ahanba floor test mahakna bot saniga humfuga nipan phangduna mai pakhi Nepal gi worker amadi peasant party amadi Rashtriya Janmorcha amadi atai party punamangna government ki support tawduna bot pikhi haiden su paw sida makhatana phongdorakli adu hauskoina di myam paw su matang se lusinjarage amasu myam puna no update ngaminase